Diagnostic lamda chahi nipu hena mangjil thana lakpaga loinana babina group na miyangmi mafamda lanthokchari anoba ana laingi pathapta compassionate healthcare specialized field kun henbagi khanghairaba expert singa tanatuna matamga chunaraba laingbagi kanaba lobiyu khwaidigi luba treatment dagi horaga personalized oiba treatment pitana adongi haksel fagatnaba honaba asina ikwegi pandam oiri adongi haksang fagalakpagi khongchata nungaiba amadi afaba laingi chakcharaba kanaba lobiyu Babina Hospital where hope meets compassion. Kramjani, good afternoon. ELITETV ki test of cartoon ki mahaw meng tabiri su ahmad taram nokchari baru na matam kui na khoi office hongdo hongjin tabuna mara mara kana myam da test of cartoon si ko yengan phang jawdre phangaludre masi damukta yengbiri bapuna mona wara widana ni singjari baru na si infal phang pause si cartoon sing da cartoonist na kari hanin liba kari phonong liba kari wakal khalan ngai badu myam da sanong thamjage aham la khusage o sanga express yawdre aduna khoi chana liba ki khusage chana liba ki loire dana ajda Loredana have the cartoon you Kayagada like officers Munakta man a job card Ketabu Saru, the photo, Palaki Silamani, the Manakayagita. No Murakta, job card key, Tabuk Suba Lorak, but the logo Potoni sat and had Utput and the side officers in a Pajana Suramale, Tangzo si, Langtik Langiana, than a job card key, Matang Sidimang the Koi, a machine Kari Toroga Suram, Colamba Yawaki, a Todo Watosu like Readubu, stays the man a Tabuk Suru, go from do. Man, I know Tarapagi, the Dalush left with Namani Potos and Hagana. Patana Suramale, Tangzo Silang Tricklang and Adi, the Lebak Toragadi, Tongzang do, a Kayatare. Long with the no quad, the Tricklang we filmed near to the Niman Hypothamaco from Sedna, thanks twice that joke, Thanks Tabu Suba, Suda, Braka, Abigi, Mong Label, Tamakpa, Adam Bakatunisi, Wakaloni, and Tamzage. But on the legend of Pona Pongi, Balo Hedoni. Balois the Buko Imungi Silamane, said Mr. Moy Masen, the song Pugimong Haisari. Action su yadre, lame the Tada Basu oidre, Tolereto with an ire, Kangra, has Imun sound Baduni, soundary potate, action you exchanging behind Baduna, pay action su yadre, at the gi, lame the Tada Basu oidre, at the get Tolereto with an ire, Kangra, and Nakui Munch the sound of Bagisan, Dunia, has killing accident. Yang koi na koi nimit chamngani suraba Manipur ki lan ki issues deida kari oirige Manipur from tuanto imungsta kari khanarige prajasna kari faurge adu utpa yamna fazaba adum bawan to leba cartooni haidana ai thamjage mathang da leisna koi hwelan paugi as loire habduni as loire sida kai doge da koi ingbiu mayam se officer manak se lakpune ada kai hageda al singidu yana bakana khanari na and singing old age pension kari krapi the Bugo from ni, Adamana Kayakada, Nifu Yakera Kanare, me could namasu see Grana, Mam Lakbado, had the pension betook the Bagi, Adum Bakara later by Adu the Yupum Murakantani, I'll sing it all, Yanabakan the Canary and officers in the hive to never. Adeda Amazna, Nifu Yakera Kanare, me could namasu see Grana, and the Shishu, Lady Bahan, Singsiki, all ages Kariba, Mayam Sida, Madi Whatsapp, Mayam do, Madu Fangana Bagi. Adumba Pukalakpa, Sufazaba cartoon and Tamzage. But on the Lation of Koi, it's Express key. Naide have done. Naide is the young associate Kogi Gandhi Jayanti when have the 2nd October, Mahatma Gandhi Pong Mini, Adeda, Lamtu Sing Mokorpa, Siwaring at Tobadubu, Hadixia Nova, my own Malak, Habitai, Gandhi Jayanti Sing, Mistake Hado Kandakoi, Ira Botki, Nimis September Contra, Magma Pong Mitsidata, Akoidum, Akayatare. Palanthoro in a Pangtopa, the Lam to Sing Basi, Mangun at Tova, the Midang the Maitan Boyna, changes like Kumali, Adake Haigeda. Hayang Chit, 2nd October, Muktorasi, Loiselasiana, Tabaki Suraga, Patau, this and Guru, the Best High Manas. Hayang Chit, 2nd October, the Muktorasi, Loiselasiaga, and Amazimana Minukume. Ningsing Nimita, Lam to Sing Dopasi, Lam Ready, Panapazana Motkani, Lam Dam Siena, Aduna. Civic sense don't what behind the Requa and Kanada Kuduni, Car Tang Matoroga, Akwe, Angang Singda, Juice Taga, Lang Turakpa, Guama, you Otorakpa, Matin Sitorokpa, Churup Taraga Lang Turakpa, Mayamat, Yaudam Nete, on a Soro Kumasia to Bades, Binona Kanba,
adagi pat ture leiro mayam sing asi ekhoi dustbin no khangalak wakhalon leiba mayam su yawi madu thadong na bhona baduni aduna sumaina 2 October ga leiram draba na tragana khoi ira bode ga leiram dadi yam thina mot kini hai baduni aduna numisena tadi sengdong da bi mong da leire numisil akana sengdok paduna maduna taba numisina su sengdoksi haibagi adum wakhalol beba cartoon na thamjage mathang da leisna khoi Manipur news gi dasani hai baduni dasani si diang biu asai ke hage da praja amaga mantri mandol amaga unabagi sinne ada ke hage praja sina somna English ngangba mini yamna pami yamna suno ena akoi gi da mayam yawre akoi so akoi gi wild animal kind tauba adagi education minister oramba moina lon English ta yamna nungai taba adagi interview ma pi bada yamna mo moral ta da pi ba social media da viral oi gi ba mayam jo thokre aduna summa je thok tanaba aduma message ba pi ba cartoon ne adune manang sagi praja sina mantri sila my god ka toroga da somna English ngangba mina yam pame adu yam sunno ena yam phajaba aduna kitang haujisti khara educated oi ba se MP bu chala suna traga ni laiba mayam sida MLA bo su ada chala kanda akoi gi mantri dolan sana gi yes humda shelaga lai habdo madu film tadana ba likes ti phajana khangba haiba ma changi hoi class 5 torsu dagi manga su tamasu bot lepa ya ba thaina gi dugma tamata bhaji train ama la abni na parliament da wangang ba at the same time assembly do ro ji fau da MLA kari mem sida assembly da ruling gi oi gi ba wai ama phau tham da ba ma gi kendra do gi bu wafam am da puthok da ba dum yaw ba thengna ba meyam ne uri duni pangthok gi ba assembly da na swai sida khara hena haithoi singthoi bagi thabak to honi bagi apa madu ulakpa dum ba cartoon ne na thamjage mathang da leisna koi people's chronicle gini people's chronicle gi witty Wednesday da kai hagi yang biu pare sala bane moi singche situation getting bad to worse atu haji le film se khara phalam dab da yam sathi na sokse lag bai tare situation getting bad to worse highly rated forces yamna wangraba tha awang ba tha ki forces me ama thungare adu acting like fishing in troubled water na duga tori posidi khoi leiba sing anaiba awaba marak tu da koi nga phaba gi mongda mona tawgi mong taw leire haidana thamak podani haju le situation jini ngak sin bagi thabak si phajana taw habu taw da na kan nam tagi ba miyang yeng haidana ton ton ba allegation mayam lei adagi han leira ba sam rifle hongdo ki bagi share pm na mo silak bagi aduma mayam su leitaba nate suma mayam su leire aduna swai sida leiriba Manipur gi situation si takpa adumba cartoon ni haidana ai thamjage oranga sigidi adumba ELITETV gi test of cartoon gi mahau mata nga solution jare meng tabirib sing momo kana khuram jabagal na kaine na byathing ni jari pini birsi Diagnostic ki lamda chahi nipu hena mangjil thana lakpaga loinana babina group na miyang mi mafamda lanthokchari anoba ana laingi pathapta compassionate healthcare specialized field kun henbagi khanghairaba expert singa tanaduna matamgu chunaraba laing bagi kanaba lobiyu khwaidagi luba treatment dagi horaga personalized oiba treatment pituna adongi haksal fagatna bahonaba asina ikwegi pandam oi adongi haksang fagalakpagi khongchata nungaiba amadi afaba laingi chakcharaba kanaba lobiyu babina hospital where hope meets compassion